Churachandpur District Para Special Force amasung Assam Rifles ki apunba team amana Anti-Insurgency Operation ama chathakre haide. Hazaba yaba pawgi likhun amana hai. Operation adu Churachandpur District ke manung chana leiba Hengleb Sub-Division da Su Group ta yaudaba United Cookie National Army UKNA gi mathakta chathakibane haide. Hindustan Times ki report amana hai. Operation aduda Security Force ki apunba team aduna Jungle manung da leiramba UKNA gi camp kaya tugai ke. Lalholuk asigi camp kaya ama Manipur amasung Myanmar da leiri haide. Operation adugi matangda officer amana phongdorapagi matung ina Para Special Force Commando amasung Assam Rifles ki personnel sing aduna ngasi ayuk pung 8 rom taba adwaida chopper sizinaduna Hengleb Sub-Division gi manung hanjina leiba jungle sing da changlaga operation adu chathakibane. Manipurda tangdu laitaba hanjulaknaba lengakna paikhatliba thabak thorom sing asigi mayukta UKNA na irang sagatlakliba sing adu lakshinaba operation adu chathakibane. Lengang IDP sing ahanba phase ki oina masa masagi mayumda hanjin hannaba honabada nongmai kapsinduna landarakhiba sing aduda UKNA gi kadar sing Chennai hainasu officer aduna makha na phongdokhi haina Hindustan Times ki report asina haide. Ningsing bayabade kumja English kunmanga ge November Mari dasu Indian Army amasung Assam Rifles na Churachandpur town dage nongchup romda kilometer marifu rom chatlaga leiba Khanpi khulda operation ama chathakibane. Maduda UKNA gi kadar singna security force tamna nongmai kapsilakpadage mafam aduda khut thoknaba lekhibane. Thongdok aduda UKNA gi kadar mari lekhidabane. Madugi matung mafam adugi akoibada security force na paktaknana thiba humbagi thabakchu chathakibane. Macha maduda UKNA na village chief ama hatpa yauna ka henba thabak kaya chatharakpa amade lamdam asigi tangdu leitabada singnarakpadage Indian Army amasung Assam Rifles ki apunba team aduna operation adu chathabane haina Indian Army ki maikaidagi phongdorakhibasu leikrabane. Jam nakna ne thori thadagra my name ge wang thangba ai mo ge maning omi kongura mi kongura mi ani kongura mi ani di kongura hoje amma ko makadora